Nampu Sapu season aduna wathok amal loisinana bahotnarabadi asawba pokhangani haina taramari suba Dalai Lama Tenzin Gyatso phongdokre. Manipur da Congress lengak leigai matamda MG Narega gi thabak amata mapung phana pangthoklamdre haina Union Minister Ram Kripal Yadav na pendaba phongdokre. Manipur da achauba industry laitabana state asigi economy fibam nemna leibani haina Deputy Chief Minister Joy Kumar na phongdokre. Coalition for Indigenous Rights Campaign Manipur Karkana Sinduna ngasi Manipur National Day gi thauram pangthokre. Amasung tha mangagi mamangda tekhiba ikaulitan thongbu athuba matamda senjin binaba sadu koireng khulgi khunja singna government gi pukning chingsilakli. Mayam bu khurumjari adom nengbiri bas impact news ni ai pinki okram na hoji pungja sifawbagi maroiba pawsing miyam da pizari. Malemda nungsi chanana leiminabagi pausal sandokliba His Holiness Taramari Suba Dalai Lama Tenzin Gyatso na Nampu Sapu sizinaduna wathok amal loisinana bahotnarabadi asawba pokhangani haina phongdokre. Manipur lengak na sinduna konung lampaki City Convention Center da pangthokpa Dalai Lama bu okpa amadi peace amasung harmony gi warol pibagi thauramda lamdam asigi micham miyam amasung mahairoi khunai sing yawbagi tanja phangkidre. City Convention Center da tinkhiba miyam da peace and harmony haiba hiram da warol piraduna Dalai Lama na ashauba haiba sina akaiba kaya thokhali miyoiba ama oirabadi emotion laigani emotion na humduna puraga thabak tawganu emotion bu wakhal ga thak malana thamu haiki miyoi amagi thabak asi karamna tai nungsi chanaba harau tayamba purakpa thabak na afaba karmani thamoi sokpa mibu wahanba thabak tawbadi fattaba karmani wathok ama thokpada namfu safu sizinaduna loisinanaba hotnabagi mahut wari sanaduna loisingada bani haiba wafam Dalai Lama na miyamda thamki. Dalai Lama na City Convention Center da wangang batanatana center adugi main auditorium da miyam na ngaiduna lainaki. Dalai Lama na center aduda changlakpa matamda Manipur Legislative Assembly gi Speaker Y Khemchan Minister MLA Singyawna lengaki official singna taram noki. Center gi manung tamna pena saisakna mang thaduna Dalai Lama bu pusilaki. Dalai Lama na auditorium yorokpaga tiliba miyam da good morning haiba wahai sizinaduna miyam bu khuramki. Miyam na su good morning haiba wahai sizinaduna mahak bu oki. Thauram adu haudringai mangoina na Speaker Khemchan na Dalai Lama da state asigi maikai dagi nongda lairen pakhang bagi mitam hakpa momento khudal tamduna ikai khumnab utki. We human beings, because of this intelligence, special brain, you see, we can use our brain, analyze what kind of emotion is good for oneself, for other. Very educated, highly educated people still remain troublemaker because the existing modern education very much oriented about material value. So money, power, these things very important. The ancient Indian knowledge about mind, about emotion, and how to develop inner peace. Now that education is now very relevant to today's world. Some people become very rich, some people remain very poor. That's morally wrong. Not only morally wrong, but practically also source of problem. His Holiness Taramari Suba Dalai Lama Tenzin Gyatso bu okpa amadi peace amasung harmony gi warol pibagi thauram pangthokdringai mangoina na center adugi conference hall da paumi singa unabada Dalai Lama na tungda lakadaba Dalai Lama singda political responsibility amata lairaroi haina phongdoki. Unabadu da paumi singna hangba wahangi paukhum piraduna mahakna English singani ga supna amada Tibet ki oina elected representative khankre English singani ga supna tarani thoida mahak masana
China Dalai Lama da piriba political power dagi pothabaga loirena seize tawkhre haiki Haujikti malemgi yaifananaba debate amasung Tibetan culture yokhanana bahonagani China da makhona sauri basi China na nampu sasanda sizinabaduni Hairaduna malemasi union ama oina leiba pami haiba wafam thamki All Tibetan area should have the right to create autonomous region, autonomous district, autonomous prefecture, so on. What Constitution mentioned, these should implement thoroughly on the spot. So far, problem is they just, use force. Several lakhs of Tibetan died for sort of Tibetan right. Some cases Tibetan independence. Yes. Since 1974, we decided now we will not going to raise Tibetan issue at the UN. Common practice such as practice of compassion, forgiveness, tolerance, contentment, these things, we can share each other. But certain unique thing about Buddhism, I never try to propagate in the West. I always say it is much safer, much better to keep their own traditional belief. Union Minister of State Rural Development Ram Kripal Yadav na Manipur da Congress lengak leiringai matamda Mahatma Gandhi National Rural Employment Guarantee Act MG Narega gi thabak amata mapung fana paikhatlamdre haina pendaba fongdoklamle Imphal da ngarang thunglakiba Ram Kripal na ngasi Imphal thadoklamdai Imphal International Airport ta Impact News ka unarubada wafam asi mahakna fongdoklambani Union Minister asina makata na fongdoklambada MG Narega gi thabak tanatana Pradhan Mantri Gram Sadak Yojana PMGSY gi thabaksu lamdam asigi manung hanjinba mafam singda ningthina paikhatpagi mamita de hainasu fongdoklamki Mahakna Imphal thadoklamdai koina chatlubada Bisnupur amasung utlaugi mafam kharada PMGSY gi makhada semba lambi kayasu mapung fana loisindaba thengnarai haiki adubu BJP gi government laklabanina hairiba scheme sing asi government asina mapung fana athuba matamda pangthoknana ba honarakani haibagi thajabasu thamki loinana Diwali amasung ningol chakaubana lakpada Manipur da nungai yaifaba chakhatpa lamdam ama purakpa oirasunu haina yaifa paujil su piramki यहाँ के गरीब जो लोग हैं जिसके लिए मनरेगा है ये तो गांव के गरीबों के लिए ये योजना है ना कि पिछले वित्तीय वर्ष में जो 100 डेज का प्रावधान था उसमें 23 दिन का ही उपयोग तो किया गया इतना पुअर परफॉर्मेंस पिछली सरकार ने की जिसके वजह से इस बार सरकार ने उसको रिकंसिडरेशन करके और 19 दिन कम करने का काम किया अभी भी अगर ये अच्छा परफॉर्म करेंगे तो 100 डेज मिल जाएगा कोई प्रॉब्लम नहीं है Imphal West के मनुंग चनबा उरीपोकपु मसिक थोकपा सिटी अमा ओइना सेमगतनाबगी पांदमदा पांथोइबी हाउसिंग फाइनेंस कंपनी लिमिटेड नंगसी उरीपोक ग्रीन सिटी हाइना मिंगथोनबा स्कीम अमा लॉन्च तौख्रे हाइबा स्कीम मसिंग असि डिप्यूटी चीफ मिनिस्टर युमनाम जोय कुमार ना चिंगमैरोंग दा लैबा होटल ग्रांडे दा पांथोकपा थौरम अमदा लॉन्च तौखिबनी Manipur da achaupa industry laitabana economy yamna namely state ta phangjaba pothok sing sizinabagi mathakta mapanda thadoklabadi state asigi economy wangani aduna economy laihananaba yumthong khudingda sel thokadaba industry macha macha tauba mathautai Manipur da athing balariba local liquor sing asi mapanda thadoknanaba thaurang paikhatnaba honari masina mai paklabadi state ki economy da chauna mateng oigani Nakalamaromda Uripo Green City gi scheme ama paikhalakpasi afava khongthangni haiki Economy of the state of Pagare, you have to have economic activities. Economic activities to the economic Pagar and Yaroi. Nasaki, Lupalising and Kegi Karigi in Lorga. Economic activities, small economic activities. Maybe say piggery farming to we fishery to we maybe poultry to we so masama amsina yung thong kuding but to economic activities. This is also I must also say that Nasaki small enterprises can say that quite a successful will be able to say something to do with food. Chano operation can the suma amount it will always be consumed. Nasaki can make the price amana fellow the product cannot be marketed. Coalition for Indigenous Right Campaign Manipur Sarkar na sinduna ngasi Manipur National Day gi thoram pangthokre
Manipur University ki Professor W. Navakumar na state asigi education system da lamdam asigi oiba maru oiba issue sing haptabana inkhalakliba naha singda mareibak majati nungsibaki wakhalon hantarakle haina fongdoki Sanjen Tongda Laiba State Guest House Conference Hall da pangthokiba Manipur National Day ga mari lenena pangthokiba khana nainabaki mifamda moderator oina saruk yakiba Professor W. Navakumar nahai Laibak amagi apunba puwari ama sembada machang oiba thogdok khara tungi mirol singda mayek sengna khanghanba yamna mak mathau tai Manipur ki oinasu October 19 asi puwari da tatna thana bayadana lehauragadaba adugumba lamdam asida ahanba democracy ki maru hunba numit asigi maru oiba asi khangna sarkana sinduna National Day haina palan tawriba asi maram chai haiki ngasi thoramaduga mari lenena resource person kayana Manipur na India da punsin dringai da lairamba pre-merger status ki matangda wafam kaya thamnaki Panbayaba mana ingkum jali singam ga chamapan ni funipan di June 13 amadi July 13 Universal Adult Franchise chana handuna miyam gi lainga semna ba anova constitution amadi makhada Manipur National Assembly semki loinena chahi asigi October 19 da miyam gi mihutna semba Manipur Legislative Assembly gi mifam haudokhibani Akwai se kanano akwai se karino akwai gi itihas kumai tawrami puwari kumai tawrami akwai kai tawrami aise masigi matang khangba gi pot akwai gi lamdam sigi culture gi lamdam sigi polity gi lamdam sigi economy gi foundational knowledge akwai na semza ba foundational knowledge ang kalayong nitopna akwai gi dabak da ibiba itihas nitopna akwai gi dabak da sendi ba political history atugumba duna akwai gi foundational knowledge on the later akwai gi lejari ba nati pukai polity gi pukai nyam se kai thar ko do Kundrak pamamadi Cycle Assembly Constituency ki lona bada iril turel gi mathakta saba yamna maru oiba ikau lital thong te khiba tha mari manga surabasu ngasi fauba semdana lakli Ising ichawna maram oiraga thong asi te khibadagi sadu koireng khulyauna ikaugi akoibada taba khunja singda chawna chaithing piduna lakhibani khul kaya fauna fam oibata natana imphal tamna chatpada tangai fadana landaba yadaba thong oibana athuba matamda semjin binaba assembly constituency ani asigi MLA da kayara khanna haikhrabasu ngasi fauba semdana lakli haina sadu koireng khulgi khunja singna phongdorakli Nakalamaromda Peace and Development Coordinating Committee PDCC Khundrakpam and Cycle Assembly Constituency na lengakta taksinduna PMGSY gi makhada Dolai Thabi dagi Sadu Village Faubagi oina gari lambi semlakpada khunja singna nungaiba phongdoki ngasi koireng Sadu khulda leiba Centenary Hall da pangthokiba achamba thauramamada PDCC ki thaupuba singbu thagatpa phongdoki khunja singna thengnari ba awaba sing Taksan Binanaba PDCC ki Advisor and Rajendro da Memorandum Pisan ki Advisor and Rajendro na Ichawna maram oiraga tekraba ikaulitan thong sabinaba PDCC na lengakta taksinduna lakli nongching gi fibam fagalabanina athuba matamda sagani haina lengakna thajabasu pirakle haina makhata na phongdoki Thasiki taramari ki numidangda Human Rights Defender ama oiriba Singjamai Okram Lekai dagi Advocate Okram Newton Kumar alias Ngobagi Yumda Sakhangdaba Singna Nongmai Kapsil Lambagi Thodok adubu Committee on Human Rights COGR Manipur na Thadorokpa Cherol Amada Kanna Yaningdaba Phongdorakli The Committee of Civil Societies Kanglaipak CCSK na Sinduna Anirak Subo oina Manipur gi Puwari da Miyam gi Lengak Leiba Numit ki Thauram ngasi pangthokre Thauram asi Palace Compound da leiba MSFDS ki hall da pangthokibani ngasi ki Thauram adu da Manipur gi tongan ba CSO singi luchingba kaya su saruk yakhi Loinana Committee of Civil Societies Kanglaipak CCSK na puthokpa Political Status of Manipur before merger haina mingthonba lairik amasu phongki Thauramasiga mari lenana CCSK gi President Arjun Telhaibana Paumi Singda phongdorakpada Manipur gi maru oiba puwari gi tangkak sing haurakliba naharol singda khanghanbagi wakhalonda asigumba puwari gi maru oiba thauram asi pangthokpani haiki
47 की अगस्त 13 की अहिंग दगी हौरकांदा सिगी इंडिया दा तिनलिबा 49 की 15 अक्टूबर सा सिगी ममांग 14 फाउगी वारी हाई तारे कोई इतिहास अमख कमायना लेरंगे मणिपुरी मतंदी पॉलिटिकल पोजीशन करिनो मियाम की सोशल स्टेटस न करिनो हाइम सिंबा अहोबा अखोगी मियाम खंग यौदबा नहारोल सिंह साथ सिंगना मखोय मखोय लाइला छु तंबदसु सिलेबस ओने के हैप्पी दबन मर मरकाना अखोगी इतिहास से पुवारी से कालग चटपा हाइतारे दुगुंबगी प्रॉब्लम खरा लई हाइना लौजरकांदा मदुदंत पांथोकचबनी मेन ऑब्जेक्टिव ती October 18 पांथोकदौरिबा थादौ स्टूडेंट्स एसोसिएशन जनरल हेडक्वार्टर्स की होमफु सुबा एनिवर्सरी की थीम सॉन्ग ngasi कुकी इंदा पांथोकपा अचंबा थौरम अमदा फोंख्रे हाइना थादौ स्टूडेंट्स एसोसिएशन ना थादोरकपा चेरोल अमदा खंगलकली ngarang awang ziri gi Green Valley Academy da District Legal Services Authority gi lamjing makhada Kangmong nupi angangi yaifalup na sinduna nongmagi oiba legal awareness program ama pangthokre haina Kangmong nupi angangi yaifalup na thadorokpa cherol amana khangalakli matang swai se break am laujage Manipur amadi malem gi tongan tongan be i pau single lona na khoi break te gyam tuna hanjarake impact news pu mi engta duna lebiu ningthi mayam bu mukhana taram nokchari bulletin sigi makhata ba pau miyam de pizari Mapalam gi restaurant singda fangliba chana thaknana bagi chinjak sing asiga chap manaba maong amasung mahau pina bagi damak classic group of hotels ki makhada lairiba classic grande da panorama kauba anoba restaurant ama hayeng hangdok lagani restaurant asida maru oina grills amadi kebab phangangadori loinana restaurant asida live music na lakliba customer singi pukning pelhangadori Hayengdagi hangtokadoriba siga mari lenana Classic Group of Hotels ki General Manager Salam Sachidanandana Manipur ge miyam na mapalam da chatlaga chabagi hainabi ama lairiba si kokhanna ba amadi lamdam asida acha athak ki chapmanaba mahau amadi maong fanghanduna miyam gi apamba fanghanna ba pandam da restaurant asi hangtokpani haiki amadi lakliba kumai haraw gi matam asida makhal mathel gi acha athak fanghanna ba Classic Group of Hotels na sinduna mahaki makhada leiba hotel sing haibadi the Classic Hotel Infal amadi Classic Grande da hayeng Diwali Food Festival su pangthokadauri We're introducing this restaurant, Kebabs and Grill, where people in Manipur would like to go dine out. The need of such restaurant is very much there. Types of kebab, different types of varieties of kebabs, and where you can taste the authentic kebabs and tandoori items. This is why we have opened this restaurant, and with this concept where you can come with your family when you want to go out and try for new kebabs. Kangpokpi district ki manung chana laiba government natraga government sakhanglaba natraga government aided school singda class 5 tamliba mahairoi singdagi Jawahar Navodaya Vidyalaya selection test da yaunana ba application kauri class 6 da ming chanaba ki damak entrance examination asi summer bound winter bound amadi extreme bound JNV singi oina english ngani ge supna tarani pangi February gi tang 10 April gi tang 9 amadi June gi tang 9 da mathang sitna pangthokadauri More police station ki kangbu amana ngarang masana masabu lalahulu pripa ki commander ne haizaba malem gi makhada leiba active worker ani fare More police na faraba miyoi ani adudi sora awang lekai dagi MD Abdul Razak chahi kuntra taret apokpa Abdul Rahman amadi Myanmar dagi Lezik dagi Sothin Ngang alias Photok chahi kulumdoi apokpa Kyozau kawi hairi Thaudok adu ngarang numidang wairam pung 3:9 chatpa matamda MD Abdul Razak na Imphal dagi purakpa se lupa lising 15 adu Sothin Hang na lawbalakpada police na Faki bani hairi loinana MD Abdul Razak tagi Maruti van registration number MN01G6430 amasu police na fagat ki hairi
Council of Higher Secondary Education Manipur ki employee kuntrani panbu lana rules ki wang bada thabak happy amadi regular tahali haina press media amadi social media ki kutangda sandokli ba wafam ase yumfam yaudaba aran ba wafam ni haina newly regularized staff association Council of Higher Secondary Education Manipur na cherol amada sengtorakli Loinana thawong asina Chief Minister ki office amadi Education Department ki authority singbu lana uhalle masida natana anti corruption cell amadi SIT busu lana inform tawduna mingchat thinana ba honare haina cherol asina makhatari Manipur Development Society MDS na sinduna Kangla Atam Fair 2017 ngasidagi haukre Anisuba Manipur Rifles Gate Manakta Laiba MDS Secured Office Complex sa Pangthok Liba Kangla Atam Fair 2017 asi Manipur Government gi Special Secretary Tourism R Sudana Haudokhi Lakliba October kuntaret fauba pangthokadaba Atam Fair asida handloom amadi handicrafts ki pothok sing yaurba stall tarama thoirom sarukyari athoiba mithunglen oikiba Special Secretary Tourism R Sudana asigumba fair macha sing asi pangthokba asinasu sedmitlon henkat hanbada thaudang loribani maramaduna handloom and handicrafts ki oiba pothok sing marang kaina puthokna ba honagadabani haiki Handloom is one sector which can really bring employment, can really boost the economy in the rural areas, and any effort that is made towards that direction will be a productive economic effort. So I wish MDS all the best. I also wish sellers, the handloom and handicraft products sellers all the best. I just see that this activity should keep expanding in future. As days go by, this platform should be further strengthened. And as Mr. Ranjit told, let us all try to support this. Chatliba thasi ki taramanga da Bangalore ki Golden Moon Resort ta pangthokiba fashion ki award yanthokpa ki thoramamada International Iconic Award pirakraba lamdamasi ki saknairaba fashion designer Robert Naurem Okre Lining to sanamahi sanapung kanglay pak na sinduna ngasi Imphal Hotel da pangthokiba thoramasida loop asina Robert Naurem da sale oina lupa lising taraga loinana lengyan fi ama khudol tamduna pukning thawatki lamdam asigi iyong fi oiriba Rani fi da maitei mayek haptuna design tawbibagi damak lemzaningai oiraba award asi Robert Naurem da pirakpani hairi award asida sale oina lupa lising kuntra memento amadi trophy ama yauri Robert Naurem na design tawriba Rani fi aduna Kameng Khunjau dagi Khudongbam Sophia Chahi Kunithoi Apokpa ke Ais Nandana Sabani Hairi Robert Naurem Okpagi Thoram asi gi matangda lining thosana mahi sanapung Kanglaipa ki General Secretary Lonza Elepana haikibada lamdam asigi miyoi amana South Asia gi thakta award fanglakpa haibasi chauthok chaningai ni Malem gi miyam na pamnariba iyong gi fida maitei mayek yahonba asimakna lamdam asigi mayek leizai haiba khanghanbada mateng oiragani loinana lining thosana mahi sanapung kanglaipak na sinduna Miss Maitei Chenugi contest ama lakliba December thada pangthoklagani haidiba contest asi lamdam asigi haurakliba nupi macha sing Maitei nupi ama oibagi magun adu ngaknana ba amadi Maitei gi chana kanglon khangnana ba pangthokadabani Maramaduna lamdamasi ki nupi macha singna sarukya biu haiki award asi mitai mayekpu aikhogi fi fijanda haptuna uthoklebi damakta Make in India gi campaign da support tobagi saruk ama oina madugi theme du da iroina na salaga aikhogi Northeast Handloom Textile Development and Promotion da iroina na chanmin raga aikhogi young iconic designer of the handloom and textile of India gi mingthol asi Robert Naurem da piduna International Iconic Award pibirakpani madugi damakta LSSP na thamoi sengna thakar phondoksari Haukiba tang tara marigi numidangda Committee on Human Rights Manipur gi Finance Secretary gi Thaupuriba Advocate Okram Newton Kumar gi mayumda sakangdaba singna nongmai kapsalamba gi thaudok COHR Manipur na yamna hakchina lawi haina cherol amada pauzelakli thaudok asida chenariba miyoi singi langla langjin mari leinaba singna athuba matamda puthokadabani haina cherol asina makhatari Mai gi kumhai Diwali na lakpada Manipur gi Chief Minister N Biren Singh na Manipur gi miyam da yaifa pauzel pirakli
अमंबबु अंगानबना मांगहनबगुम कुमई असिना लमदम असिदा लैरिबा कांगलुप मसेन थाजनदबा येंगथिनबा पुमनमक मांगहनखिदुना हराव तयाम्बा नुंसी चानबगी लंबी अमा पुरकपो ओइरसनो हाइना चीफ मिनिस्टरना पाउजिलकली। हिंदू लाइनिंग चटपसिंगी कुमहई दिवाली अमदी निंगोल सिंगी नुमित निंगोल चाकौब कुमहईना लाकपदा मणिपुर प्रदेश कांग्रेस कमिटी एमपीसीसी के प्रेसिडेंट टीएन हाउकिप नुंगबा असेंबली कॉन्स्टिट्यूएंसी के एमएलए गैखांगम चेरोल अमदा याइफ पाउजेल पिरकली। कुमहई असिना लाकपदा इरमदम मणिपुर असिदसु चाउखटपगी लंबीदा हेन खुमांग चाउसिनबा नुंसी चानना हिंगमिनबा शांति लैबा अमदी नुंगाई याइफबा लंदम अमा पुरकपा ओइरसनो हाइना चेरोल असिना मखाताना मणिपुर की मियामदा पाउजेलकली। नाकलमरोमदा स्टेट होम डिपार्टमेंट ना डिस्ट्रिक्ट मजिस्ट्रेट खुदिंगमक्ता खंगलकपगी मतुंग इन्ना लाकलिबा दिवाली कुमहईदा थौबाल डिस्ट्रिक्ट ना कोनबा मफमसिंगदा बोम्बुला योनबा अमदी थाबा थिंगले हाइना डिस्ट्रिक्ट मजिस्ट्रेट थौबालना चेरोन अमदा खंगलकली। थंगाल कैथेल अमसुंग पौना कैथेल की तोंगान तोंगानबा मफमसिंगदा इम्फाल वेस्ट कमांडो ना थीबु हुंबगी थबक चथखरे। हंतक मरक बोम तोयना पोखाइबा अमसुंग दिवाली अमदी निंगोल चाकौबा नक्सिलकपदा थोकहन्निंगदबा थौदोक थोक्तनबगी थीबु हुंबा अदु चथबनी। एसपी इम्फाल वेस्ट की मिएंग मखादा तोंगान तोंगानबा कमांडो की टीम सिंगना पौना कैथेल की गवर्नर लंबी मसांग अतोपा मफम सिंग अमसुंग थंगाल कैथेल की मफम सिंगदा थीबु हुंबा नतना अचत अवोंग सिंग मसक खंगदोकनबगी थबक चथखी। थीबु हुंबा अदुदा मसक ममिंग ताकनबगी सक्ताक चे पुथोक्तबा मियोय 15 रोप मखाताना मसक खंगतोकनबा इम्फाल पुलिस स्टेशन दा पुख्रे। थासिगी हौखिबा तारीख 13 एमसुना लमदेंग हाई स्कूल दा चतुना येंगसिनबदा स्कूल असे यामना फिबम चादना लैबता नतना ओजा सिंगना तौनिंगबता तौदुना लैबा थेंगनरे हाइने एमसु की चेरोल अमना खंगलकली। कम्युनिटी नेटवर्क फॉर एम्पावरमेंट कोन नसिंदुना ngasi अंडरस्टैंडिंग हेपेटाइटिस सी स्क्रीनिंग डायग्नोसिस एंड ट्रीटमेंट हाइबे हेपेटाइटिस सी की मतंग द इबा बुकलेट अमा रिलीज तौख्रे। कोलिशन प्लस की मतंग लोइनना बुकलेट फोंगबगी थौरमदु पैलेस कंपाउंड लैबा कोन की ऑफिस दा पांगथोखिबनी। थौरमदुगा मरी लेनना कोन की प्रेसिडेंट आर.के. नलिनीकांतना फोंदोखिबदा हेपेटाइटिस सी हाइरिबा लैना असिगी मतंगदा मियामना निंगथीना खंगदबना मरम ओइरगा लैना असिना नारबा मियोय कया इमुंग मनुंगी मियोय सिंगना इनथोकपा कया थेंगनरे। मरम अदुना हाइरिबा लैना असिगी मरमदा लमदम असिगी मियामदा तंगाई फदना खंगहंदबा यादे हाइबगी पांदमदा बुकलेट असि फोंगबने हाइरी। बुकलेट फोंगबगी थौरमदुदा जेनिम्स की मेडिसिन डिपार्टमेंट की एसोसिएट प्रोफेसर डॉक्टर एल लोकेश्वर, रिम्स की मेडिसिन डिपार्टमेंट की असिस्टेंट प्रोफेसर डॉक्टर के रोमियो अमसुंग हेल्थ एंड फैमिली वेलफेयर की एडिशनल डायरेक्टर के आई शशि कुमार सुसरुक याखी। ऑल मणिपुर मैन पावर अपलिफ्टमेंट सेंटर की तरामातोय सुब फाउंडेशन डे ngasi सेंटर असिगी सिंगजामई चिंगा मथक चोंगथाम लेकायदा लेबा ऑफिस की कॉन्फ्रेंस हॉल दा पांगथोखरे। सिनमी सिंगी अपुनबा सक्तम अमा सागतुना इरमदमगी येलहंगोयदगी लेमिनरक्लबा चिंगमी तमी अमत ओइना लेमिननबा होनबदसु नोमदुना हिंगलिबा सिनमी सिंगी अचौबा थौदांग लै हाइदुना थौरम असिदा लुप असिगी प्रेसिडेंट एस बिमोल चंद्रना फोंदोखी। हौजिक सानबगी पाउदा अहानबा मणिपुर यूनिवर्सिटी इंटर कॉलेज मेंस एंड वुमेन्स शूटिंग कॉम्पिटिशन ngasi लोइसिनख्रे। मणिपुर यूनिवर्सिटी स्पोर्ट्स कमिटी की मिटिंग मखादा बीरमंगोल कॉलेज सवंगबोंगना सिंदुना खुमन लंपा की शूटिंग रेंज दा चथखिबा कॉम्पिटिशन असिदा मणिपुर की तोंगान तोंगानबा कॉलेज सिंगदगी लाकपा नुपा मचा शूटर 13 अमदी नुपी मचा शूटर 13 पुन्ना शूटर 19 सरुक याखी। कॉम्पिटिशन असिदा नुपा मचा की 10 मीटर राइफल दा एमयू की सानरोय के जितेन, केपी कॉलेज की वाई घनश्याम अमदी बीरमंगोल कॉलेज की एल चाउबना अहानबा अनि सुबा अमदी अहुम सुबा पोजीशन ताखी। नुपी मचा की 10 मीटर राइफल दना थंबाल मरिक कॉलेज की आर.के. ममता, मोइरांग कॉलेज की W. जूलिया अमसुंग मणिपुर कॉलेज की T.H. चिंखैंगानबिना अहानबा अनि सुबा अमदी अहुम सुबा पोजीशन ताखी।
Competition asigi nupa machagi best shooter na Biramangol College Sawombungi Khagemba Laishram amadi nupi machagi best shooter na Thambalmari College ki shooter RK Mamatana takhi. Ngasi loisengiba competition asida Assistant Director of Sports Manipur University ki Dr. C.S. Pradeep amadi National Rifle Association of India amadi Manipur Rifle Association ki Senior Vice President M. Rachandrana loinana Biramangol College Sawombung amasung Manipur Rifle Association ki masak nairaba miyoi kayana saruk yaki. All India Inter-University Shooting Championship Guru Nanak Dev University the February tang ani de terko tomi toromani adu mutation apa November ki tang tara ding na tara ka ko toroni har ni information si detail ni option phangi anna ko November ki tang tara sin na ba ko yeng sa da sina bara wara ka be tu matam da players ko pai kopala ka da coaching pi na ba pai matam lo ba apai tu na torani Kakching Khunau College amadi Presidency College Modpung Anina A. Pratap Singh Memorial MU Inter College Men's Football Tournament ki final da lamba taunaragani. Ngasi Regional College Judging Nasinduna College asiki sanapung da sanakiba tournament asiki ahanba semi final da Kakching Khunau College na Naurem Birahari College Khabi Soibu Panjil ahum anida maithiba piki. Football tournament asigi final Changkraba Kakching Khunau College ki sanaroi ke H. Chandra Kumar M. Govindas amadi M. Krishnadas na match ki taru kuntra manga amasung kuntra taruk suba minute singda panjil amamam chanki. Chathariba football tournament asigi ani suba semi final dana Presidency College Modpung ki sanaroi Saimin Lal Haukip na match ki taret amadi kunganipan suba minute singda panjil ani aduga Thonggong Kilong na match ki mari suba minute ta panjil amaga chanduna Moirang College pu panjil ahum amada maithiba piba ngamki. Match asida Moirang College ki sanaroi Dhanashyam na match ki asigi kuntra mathoi amadi nifum doi suba minute singda tournament asigi chatna Kanglon Singh Thugai na sanaru bagidamak match asigi center referee na red card piduna makhata na match asida sanaba yahon kidre. Manipur University Sports Committee ki midyang makhada Regional College Judging na sinduna chatharakliba Football tournament asida team kunmanga na saruk yari. Hayeng tournament asigi final da Kakching Khunau College amadi Presidency College Modbung anina lamba taunaragani. All Manipur Chaibi Association ki ngasi tara mapan lak suba mapok kumon ki thoram pang thokre hairi. Ngasi Imphal East ke manung chana laiba khongman okram chuthek ta laiba mihul gi sanglen da pang thokiba mapok kumon ki thoram adugi amka gi president O Manglem Maitai TS Ibohan B amadi TS Robindro galoinana association asigi masak nairaba mioi kayana thoram aduda sarukia ki haina association asigi publicity secretary na thadorakpa Cherol amana khangalakli. Arabada bulletin asigi headlines amuka hanna miyanda thamjage. Nampu sapu season aduna wathok amal loisina na bahona rabadi asaw bapokhan gani haina taramari suba Dalai Lama Tenzin Gyatso na phongdokre. Manipur da Congress lenga clearingai matamda MJ Narega gi thabak amata mapung fana pangthok lamdre haina Union Minister Ram Kripal Yadav na penda ba phongdokre. Manipur da achauba industry laitabana state asigi economy gi fibam name na lairibani haina Deputy Chief Minister Joy Kumar na phongdokre. Coalition for Indigenous Right Campaign Manipur Sarkar na sinduna ngasi Manipur National Day gi thoram pangthokre. Amasung tha manga gi mamang da tekhiba ikau litan thongbu athuba matamda semjin binanaba Sadhu Koiren khulgi khunja singna government gi pukning chingsilakli.